Allow my amazing Bible prophecy minister na taram nokchari ngasi lokhacha garuba topic asidi my chow Ezekiel gi punsi wari asini aigi subscriber amna ma ki punsi wari gi maramda Ezekiel lighting na kari takpi bagi habadu gi maramda khara takpi haina hairi hairi badu gi matungina ai lokhacha bani ahan badai khoi ishoda patna tokse sagada laiba yam mishaba thongana be pai sona pangali tan thagachari ngasi gi Bible ki maroi pasamona sida na ki maisho Ezekiel ki punsi wari amasung mahana kari wapausing purak pu khibage Israel da pi khibage amasung ekhoi da pi khibage habdu gi maram da khara naina ga tori hobding loi phawna na singbi thawai sangbaduna engona ngangbiu tari bisnaw singda thawai sangbaduna phajana ngangbiduna khangan biu hobding loi phawna na singbiu Prabhu Jisu Christa gi minda kurumjari isnaw sa Bible da yawriba kone Ezekiel gi punsi wari se yamna maru oiba amani masida drasan kamrum ulle aduga yamna nungi oiba symbolism haidi akoina pochai sinarga symbol oina sinarga takpo ke amrum yauri hairiba Ezekiel ase karamba matamda laibano haiba matamda Babylon na Israel bu lamme makoina ishona haibi indabagi tamak Babylon ge makada sahi humdra makoi ge lanfa oina makoina loi ramoina Babylon lebakta puru satkiba matam aduda thokiba adugi manungda thokiba ishona maichau Ezekiel bu sinakiba adugi maramdani aikoina hairiba ma ki punsi warije koina phajana yenge haitaradi ahamba chapter 1 gi verse 1 to 3 ase koi pamina be yamna maruai pamina se contrast huba sahi gi mari suba thada tha adugi mangani suba numita aina keba turengi mapanda lanfa singi marakta lairingida asumna thoki atiano modon hangdoki amasung aina ishodagi darshan sing uki ningthau jeho yakinna lanfa oirakpa manga suba sahida tha adugi mangani suba numita kaldi masa singi laibakta keba turengi mapanda buji masa nipa purohit Ezekiel gi mapamda Yehovah gi wa sengna laki aduga Yehovah gi khut mahaki mathakta haitharami hai masida haiba verse 1 2 ase yamaroi maramdi masida Ezekiel ase karamba matamda thokibno haibdo masida maroi na pale masida hai kuntra suba sahida Ezekiel wal 1 da pale kuntra suba sahi ase karishnate masi Ezekiel maichau Ezekiel gi masai gi chai kuntra subada hairiba magi darshan ase thoki bani habdo masina mayek singna tai masi ayamba Bible gi scholars ne yanarabani 1 gi 2 da haiko chahi manga suba jeho akin gi lanfa gi manga suba sahi habani aduna ikoni yengba jai jeho akin habase kona 597 BC da masi koina scholars and historians in alwala yanarabani 597 BC da mahaksha lanfa oina Babylon da anichuba tangkakta mahase pukibne snausa aduga masida hai aduna manga suba sahi haibse 500 kya da oigini hai kanda 593 BC oigini mase maramdi khaido masidagi 597 dagi 5 khaido kadi 93 adu num tasare masina khaido kudengo asumna Ezekiel se 593 BC gi matamda Ezekiel se masagi sei contrast oi adubu aikona khange mahak se masida hai purohit ama oibani purohit ama oibani na aikona mahak se chawrana mahak ki pokko yaba sei je 622 BC oi maramdi 593 dagi 30 khaido gati 623 chawrana 620 to 23 BC gi matamda mahak se poi karigidamak masagi sahi kunmanga subada natabida kuntra subada mahakpu vision uhangibno habse masi akona number 4 gi 3 da yengba matamda nupa amana kona purohit ki thabak tawwa hawgadawba se masagi sahi kuntra suba matamda tawgadamna adubu makhoi lanpha oirabanina mahak purohit amma oibigi mohta ishona mahak se purohit amma oinasu maicho amma oina mahak se sinabaneba aduga hairiba thawdoksing asigi tarik che khona miyang jai Ezekiel gi ahanba vision je 593 BC da
थोखिबनी अदुगा मसाई सही कुंठा सुबा हाइबसिना 593 BC दा मसाई सही कुंठा सुरे मसिको अदुगा माकी पोकपजना सौराना 622 BC की मतन दा पोए अदुगा अखोइना केवा रिवर से मसी की मरम दे अतोपा इंग्लिश तजु मसी KEPAR ना ए अदुना अखोइना इंग्लिश तन CISEPAR अखोइना कयम कान सेबार हाइबे है अदुबु असेंगबदी अखोइना केबार हाइना पाकदबनी मसिको केबार रिवर से करिनो हाइबजे अखोइना हाना यंगचे मसी तसेंगबगीदी तुरेन अमनते मसी केनेन अमनी खoi मियोइबना सेंबा तौरगा सेंबा तुरेन नेचुरल रिवर अदुनी मसी क्राइद लै बाबिलोन दा हाइरिबा बाबिलोन दीदी हुजी हुजी लैरिबा मॉडर्न इराक की थाइना मतंगिना मेसोपोटामिया याम साखतपा खोना अब्राहम जुकाई देगिनो मेसोपोटामिया देगी कौथोपनेबा माजे अदुना मेसोपोटामिया हाइरिबा फमसिदानी मसी हाइरिबा तुरेन से निपुर नत्रगा तेल अबिब हाइरिबा से मसी की मनाक्ता चले हाइरिबा मफम असिदा जिहुदी की लानफावैना पुखिबा मिसिंग अदो मफम अदुदा बाबिलोन मसासिना खुंदा लाइता हलगा मरोइना लौ सिंगुबा किंना सिंगबगी थबकसिंग अदुदा मखोइसे सिनाबगी दमा मदुदा थंबने अखोना बाइबल की ओइना खोना सेबार तुरेन की मरु ओइबसे अखोना इजिकेल लाइरिकता निपालक पल्ले मदुगी मरमदा इ टेक्स्ट तो हाइजर रोय समझलसे अदुना अहानबा विजन असिजु मा हाइरिबा तुरेन मपान असिदा मंगोंदा उबने मसे अदमा वांदा हाइखरे अखोना अइना लंपासी की मनुंगदा तुरेन सेबा तुरेन की मपान दा लेनिंगदा सरगा हांगतोकी अइना दर्शन सिंग ओकी हाइबजे मसिने अदुगा हाइरिबा असे अखोना यंगबा मतमदा अयाम्बा हुजिकी स्कॉलर्स ने केबार हाइबसे अखोना यामना अचौबा कैनन की सिस्टम अमनिको मसिन नार काबारी हाइना खने मसे अकादियन मीनिंग को मनिना ग्रेट कैनल हाइबनी हाइना सुमना हाय अदुगा तुरेन मपानदा लैबा पुनसिसिंग हाजु मरोइना खोना जिहुदी की लानफा सिंगे मखोय मफम असिदा खुंदा लाइतारगा लेहनबने जेरूसलेम देगी मखोय मफम असिदा खुंदा लाइतारगा ललोलितिक तौरगा मफम असिदा लैबनी हायबसे मसिदेगे खोयना खंग अदुगा खोय मुजेंगे इजिकेल जे कनानो हायबसे खोयना हांगे मागी मिंग हायबसे के अर्थ जे खोयना बाइबल ददी ईश्वर की मिसिंग की ममिंग की अर्थ लोइना ले अदुना बाइबल की लाइरी अमा खनगे हाय तादि लाइरी अदुबु इबा ममिंग नत्रगा मखोय की टाइटल अदुगी मिंग दो अदुगी अर्थ खंगबा याम मरु ओय अदुना इजिकेल हायबे की अर्थ दी God strengthens or God will strengthen ईश्वरना मपांगन कलनबा नत्रगा ईश्वरना पांगन कलनगनी हाइबदो मदुनेबा महाके सिनफमजे माखचे पुरोहितसु ओय अदुगा माइचो अमसने मागी मतमसे माना मिनिस्ट्री तोबगी मतमदे 593 दगिना 571 BC की मतमदा मसिको जिहुदी सिंगना बाबिलोन की एक्जाइल ओरिंगे मतम अदुदा लाइबने अखोना मागी टाइमलाइन को मागी पुंसिवारी जे अखोनि सिम येंबे अर्ली लाइफ इन जुदा माना जुदा दा हिंगलमजे 5 माना पोकपजे 622 BC दा दे जुदा की निंथौले बागता पोए अदुना महाक से लेवी सागई दा पोकपनी अदु मरमदि महाक पुरोइदा अमनी मासे अखोना बाइबल सिदगी येंबो मतंदा मासे लंफा ओइथिंगदा महाक से फजना माकी ट्रेनिंग बाइबल की ओइबा अदुगुमदा तम्मे अदेबा मतंबसिदा जुदा से करिनो हाकना मोगी राजनीति को ओइबा तंगदु लैता दबा लैतबा निंथौ थिंगाइना पालगा सो मखोजे यामना थौना फबा नतबा निंथौसिंग ईश्वरगी माइकता लानहौबसिंग ओइबा अदुगा थवाइदु जामना साइथबा मतमदा लैबनेबा अदुना बाबिलोन दा खोइना लानफाइना पुबदु 597 दा मसी खोइना अहानबना 605 BC दनिको अहानबा कैप्टे अनि सुबदना 597 अहुमलक तांक अहुमलक सुना अदुमाइना पुबने मसीगी माइगी तांकचे अदुगा अमना कोन येंगनी अदुना हाइरिबा मतमसना मसागी सही तराना 15 मुक सुरे अदु महाक से केटिप ओइना नेबुकानेजर ना महाक से फारगा पुखिबने अदुगा निंथौ गिहो आकिन गलोइना पुबने अदुगा से केबार तुरेन की मपानदा हाइरिबा निपुर हाइरिबा सिगी मनाक्ता महाक से लैबने अदुना महाना प्रॉफिट अमो ओइना कौथोपसे 593 दा मसागी से कुंट्रा सुबा मतंदा विजन अहानबा ओहल्लगा उठपने अदुगा मासिदजु विजन जामले मागी आमा विजन द बर्स पोर पारे खंगनी कन्ना नोनिंग से सेपा अहिंगबा अखोइना जीबा हाइदि मसि सगदुनी अदुगा मखोइना चका मयाम पालेको चका सिंग चका मसि ईश्वरगी खोइना सिंहासन गिनी अदुगा ईश्वरगी मतिक मंगानदो
ꯃꯉꯣꯟꯗ ꯑꯁꯨꯃꯥꯏꯅ ꯎꯍꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯦꯕ ꯑꯗꯨꯒ ꯏꯖꯤꯀꯦꯜ 2ꯒꯤ 4:5ꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯅ ꯏꯪꯂꯤꯁꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯍꯟꯖꯔꯒꯦ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯃꯉꯛ ꯀꯟꯕ ꯑꯃꯁꯨꯡ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯁꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯏꯁꯣꯔ ꯉꯝ ꯉꯝꯕ ꯏꯁꯣꯔꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯇꯥꯒꯦꯔꯥ ꯃꯈꯣꯏꯅ ꯇꯥꯔꯣꯏꯔꯥ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯂꯥꯟꯍꯧꯕ ꯃꯤꯁꯤꯡꯅꯤ they will know ꯃꯈꯣꯏꯅ ꯈꯪꯒꯅꯤ ꯃꯗꯨꯗꯤ a prophet has been among themꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯏꯆꯧ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯟꯐꯥ ꯂꯩꯔꯕ ꯐꯥꯎꯕꯗ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯏꯆꯧ ꯑꯃ ꯊꯥꯔꯛꯏ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯄꯥꯞ ꯃꯌꯥꯝꯗꯨꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯅꯕ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦ ꯑꯗꯨꯒꯨꯝꯕ ꯂꯥꯟꯐꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯣꯏ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯃꯤ ꯀꯌꯥ ꯃꯔꯨꯝꯁꯨ ꯌꯥꯎꯏ ꯍꯥꯏꯕ ꯏꯟꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯗꯥꯅꯤꯌꯦꯜ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝ इजिकेल लाइरी मोर्देकाई वारीगा लाइरी चमोइना लंफावरगा पूरा चटखिबा मिसिंग अदुगी मनुंगदा इशोरना यामना हाइबिनबा मिसिंग दुनेबा मखोय अदुगी मपाना इशोरगी असुंबगी मंगालसे पृथ्वीगी मफम खुदिंगदा मखोयसे संदोलिमनेबा अदुगा महाकी मिनिस्ट्री से अखोयना खंगे अइना जो हाइखरे मदुको अखोयना यंगचे माकी मिनिस्ट्री मरोइना माकी मिनिस्ट्री 590 571 BC की मतम आनबजे मेसेज ऑफ जजमेंट आदि वायन बगी दंदी पीबगी अखोयना वापाउसिने चैप्टर 1 दगिना 24 दा पलिसे सोना हाइबि इंदबगी दंदी पीबो वायनबा अदुगी मरम कन ngange मसोइना इजराइल से लाई मूर्ति लापा सुमदबो वायन चथबा इशोगी मरता लान होबा असिनि चिंबो मखोयना तबो फतबा पाब अदुगी दम मखोय वायन फंगबनी दंदी फंगबनी हाइनो मसिना सेक्शन वाइना पीएबा अदुगा हाइरिबा असिदा माहना सिंबल ओइना आइना सिंबल गी ओइबा अदुगुमा थबक यामनुम को सिने मागी मेसेज पीबसिदा मरोइना इजिकेल चैप्टर 4 दा माचा नाकना अमदा तुम्मगा सही क्यामरुम तुम्मगा लै अदुगी जुलै अदुगा माकी मको मरु कोखोपा अदुगी कोइ लोइना फानथोपा अदुगी मागी मसमजे सरुक अनि थोना खाइदोपा असिना चिंगबजे मसी पुनम इजराइल दा तौगदबा इजराइल लेबा अनि थोना खाइदोपा अदुगा मरु कोपि आथदि मखोजे मांग ताकतुना डिसोलेशन ओइदुना को मरुभूमि ओइदुना लैगिनि हाइबा अदुना सिंबगी मरमदा ताकुनेबा अदुगा माकी नुपि सिबा मतमदा सुमाना तेंथादे अदु मसिना ताइबजि करिनो हाइकांदे इशोरगी लाइसंग सोलोमोन साबा लाइसंग अदुना सिंबदो मांगबा अदुगुंबदो अदुगी मरमदनेबा मसिना चैप्टर 24 दको अदुगा महांगना जाति क्यामरुंगी मार्कते जो इशोरना प्रोफेसी क्यामरुं पि मखोइदुदि आमोन हाइरिबा अखोइना हेदन गी लेबा केनानाइट की जातसिंग असे मोआब इदोम इजिप्ट टायर हाइरिमसिंग मखोइना तौगम बाबिलोन गी मार्कते हाइरसु मखोइना तौरिबा नापन मखोइगी इशोरगी मिसिंग ओटनैबा हाइरिबा मयाम अदो मदुगी दम इशोरना मखोइदा वार्निंग क्यामरुं पिएबा हाइरिबसिंग अखोइना चैप्टर 25 दगिना 32 दा अखोइना पारगदि अखोइना खंगनी अदुगा चैप्टर 33 दगिना 40 आइसिना अखोइना आशा अमसुंग रेस्टोरेशन हानागी फिबमदा हाइदि इशोरगी अखोइना जेरूसलेम दा अमोना हनबदो अदुगी वापाउतो नखोइ लांफावरगसु जय हमरागी मतुंग दा नखोइ अमोना जेरूसलेम दा खुंदा लैतादुना नुवाइना लैबगी हाइबगी आशादो अखोइ पीबनेबा मसिजु चमाना अखोइ जुजि पामना मरम ओइदुना अखोइ तांग पांदा अखोइजे लांफै चतबा मिसिंग ओइरिबनी अदुमपो अखोइजे प्रभु यीशु ख्रिस्टगी मपाना अखोइ अमोना हानागी फिबमदा हनगनी इडेनगी मफमदा दुगा हाइबदी अखोइना अनोबा सरगा दुदा मोना चतकनी हाइबसे मसिनेबा मसिना जेरूसलेम जिना 586 BC दको पुरा तुरबा मतुंगदा लाइसंग करिकरा लोइना अहम सुबा सिना अहम सुबनिको हाइरिबसिदा तुरबा मतुंगदा इशोना आशादो पीबनेबा अदुना मरुइना मसिगी विजन असिदा इशोगी आशागी विजन दे इजिकेल चैप्टर 37 होरन जु खरा नैनरसी अकंग सरु सिंगसे कमाइना अकंग सरु सिंगसिदा अहिंग पुंसी लाकी हाइबदो मदुगी मरमदा आई होरे मखाताना नैना पुदा यावकनी अदुगा मथंगदना अनौबा लाइसंग अमा साबको अदुगा इशोरगा अमुखना नौनो वारेबनबदो सेशन बगी मतांगदा चैप्टर 40 दगिना 48 पोगी मरमदा मसिना फना हाय मा की सीबा जे मा कमाइना सिगमनो अदुगी मागी तारा कमाइले होगनो हाइबगी मरमदा मोखन यंगदा माजे बाबिलोन दा सिरमबा याय हेमिको मागी एजेक्ट तारिख कमाइना सिगमनो हाइबगी अखोइना खंगदे अदुना माकी माना पिरमबा वाताक थोपा मयाम मसिना जिहुदी सिंगी मखोइना लनफा ओइना लेनिगे मनुंगदा मखोइ अदुदा माकी आशा के अमरुम पीरिबनेबा अदुना इजिकेल असे माकी नंगोंदा अखोइना संत्रिक संग उहनखिबा विजन सिंग अदुगा थबक ओइना चफु थुगाइबा खंगदे सरु अकाइबा खंगदे अदुगुमा सिंबल ओइबा थबक सिंग
ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯍꯥꯏꯕ ꯏꯟꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯊꯋꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯁꯦ ꯃꯌꯣꯟ ꯆꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯄꯥꯎꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯏꯖꯤꯀꯦꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯕ ꯃꯔꯨꯑꯣꯏꯕ ꯄꯔꯥ ꯈꯔ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯍꯥꯟꯕ ꯄꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯍꯤꯁꯥꯕ ꯄꯤꯒꯗꯕ ꯑꯩꯈꯣꯏꯅ ꯇꯧꯔꯒꯗꯤ ꯏꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝ ꯄꯤ ꯃꯔꯨꯑꯣꯏꯅ ꯏꯖꯤꯀꯦꯜ ꯆꯦꯞꯇꯔ 18 ꯑꯗꯨꯒ ꯏꯖꯤꯀꯦꯜ ꯆꯦꯞꯇꯔ 33 ꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯥꯕ ꯌꯥꯏ ꯃꯁꯤꯗꯀꯣ ꯑꯩꯅ 18 ꯗꯒꯤ ꯄꯥꯖꯔꯛꯀꯦ ꯆꯦꯞꯇꯔ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯈꯔ ꯑꯗꯨꯝ ꯃꯥꯟꯅꯕꯅꯤ 18 ꯒꯤ 20 ꯗ ꯑꯁꯨꯝꯅ ꯍꯥꯏ ꯄꯥꯞ ꯇꯧꯕ ꯊꯋꯥꯏ ꯁꯤꯒꯅꯤ ꯃꯆꯥꯅ ꯃꯄꯥꯒꯤ ꯑꯌꯣꯜ ꯑꯔꯥꯟ ꯄꯨꯔꯣꯏ ꯃꯆꯥꯅ ꯃꯄꯥꯒꯤ ꯑꯌꯣꯜ ꯑꯔꯥꯟ ꯄꯨꯔꯣꯏ ꯙꯔꯃ ꯆꯦꯟꯕ ꯃꯤꯒꯤ ꯙꯔꯃ ꯆꯦꯟꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯥꯒꯅꯤ ꯏꯁꯣꯔꯅꯤꯡꯗꯕ ꯃꯤꯒꯤ ꯊꯕꯛ ꯏꯁꯣꯔꯅꯤꯡꯗꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯥꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯅ ꯐꯠꯇꯕ ꯇꯧꯔꯒ ꯃꯆꯥꯅ ꯗꯟꯗꯤ ꯑꯗꯨ ꯐꯪꯂꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯆꯥꯅ ꯐꯠꯇꯕ ꯇꯧꯔꯒ ꯗꯟꯗꯤ ꯑꯗꯨ ꯃꯄꯥꯅ ꯐꯪꯂꯣꯏ ꯑꯗꯨꯕꯨ ꯃꯁꯥꯅ ꯇꯧꯕ ꯗꯟꯗꯤ ꯑꯗꯣ ꯃꯁꯥꯅ ꯐꯪꯖꯒꯅꯤ ꯍꯥꯏꯕꯅꯦꯕ ꯄꯥꯞ ꯇꯧꯕ ꯊꯋꯥꯏ ꯑꯗꯨ ꯁꯤꯒꯅꯤ ꯍꯥꯏꯕꯅꯦ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯉꯥꯡꯗ ꯊꯣꯡꯊꯣꯛꯕ ꯃꯤ ꯑꯗꯣ ꯁꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯍꯥꯏꯕꯅꯤ ꯐꯠꯇꯕ ꯃꯤꯅ ꯇꯧꯕꯗꯣ ꯃꯍꯥꯛꯀꯤ ꯐꯠꯇꯕꯗꯣ ꯃꯍꯥꯛꯅ ꯐꯪꯒꯅꯤ ꯙꯔꯃ ꯆꯦꯟꯕ ꯃꯤꯅ ꯇꯧꯕ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕꯗꯣ ꯃꯁꯥꯅ ꯐꯪꯖꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯑꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯆꯨꯝꯃꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯧꯕ ꯐꯠꯇꯕꯒꯤ ꯃꯍꯩ ꯏꯁꯥꯅ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯍꯩꯗꯨꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯌꯥꯎꯔꯦ ꯑꯅꯤꯁꯨꯕꯗꯅ ꯏꯁꯣꯔꯅ ꯐꯠꯇꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯐꯠꯇꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯄꯥꯄꯤ ꯑꯣꯏꯅ ꯁꯤꯕꯗꯣ ꯄꯥꯝꯗꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯁꯤꯕꯗꯣ ꯄꯥꯝꯃꯤ ꯃꯁꯤ ꯏꯖꯤꯀꯦꯜ 33 ꯒꯤ 11ꯗ ꯍꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯑꯩꯅ ꯍꯤꯡꯂꯤꯕꯒꯨꯝꯅ ꯏꯕꯨꯡꯉꯣ ꯌꯦꯍꯣꯚꯥꯅ ꯍꯥꯏ ꯏꯁꯣꯔꯅꯤꯡꯗꯕꯁꯤꯡꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯍꯥꯏꯕꯅꯤꯀꯣ ꯏꯪꯂꯤꯁꯇꯅ ꯋꯤꯀꯦꯠ ꯍꯥꯏꯕꯅꯤ ꯁꯤꯡꯅ ꯁꯤꯕꯗ ꯑꯩꯒꯤ ꯍꯔꯥꯎꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅꯤꯡꯗꯕ ꯃꯤꯅ ꯃꯁꯥꯒꯤ ꯐꯠꯇꯕ ꯂꯝꯕꯤꯗꯒꯤ ꯍꯜꯂꯛꯇꯨꯅ ꯍꯤꯡꯕꯅꯤ ꯅꯈꯣꯏ ꯍꯜꯂꯛꯎ ꯅꯈꯣꯏ ꯐꯠꯇꯕ ꯂꯝꯕꯤꯁꯤꯡꯗꯒꯤ ꯍꯜꯂꯛꯎ ꯃꯔꯝꯗꯤ ꯍꯦ ꯏꯖ꯭ꯔꯥꯏꯜꯒꯤ ꯏꯃꯨꯡ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏ ꯁꯤꯒꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎ ꯍꯧꯖꯤꯛꯇꯤ ꯏꯖ꯭ꯔꯥꯏꯜ ꯂꯩꯇ꯭ꯔꯦ ꯏꯖ꯭ꯔꯥꯏꯜ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯏꯖ꯭ꯔꯥꯏꯜ ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯋꯥꯄꯥꯎꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯆꯥꯅꯩ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯄꯥꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯅ ꯅꯣꯔꯣꯛ ꯆꯠꯄꯗꯣ ꯏꯁꯣꯔꯅ ꯄꯥꯝꯗꯦꯕ ꯃꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕ ꯄꯥꯝꯃꯤ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯑꯒ ꯃꯥꯅ ꯀ꯭ꯔꯣꯁꯇ ꯄꯥꯡꯊꯣꯛꯗꯨꯅ ꯁꯤꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕꯗꯨ ꯎꯠꯄꯤꯔꯦꯕ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯁꯦ ꯄꯨꯛꯅꯤꯡ ꯍꯣꯡꯗꯣꯛꯄꯗꯣ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕు ꯀꯟꯕꯤꯕꯗꯣ ꯄꯥꯝꯃꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ 2 Peter 3 ꯒꯤ 9 ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯂꯥꯜꯂꯒꯁꯨ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯇꯦꯛꯁꯇꯣ ꯎꯠꯆꯔꯛꯀꯦ ꯃꯁꯤꯗꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯈꯥꯡꯉꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯍꯟꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯅꯦꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯕꯤꯅꯕ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕꯗꯣ ꯃꯁꯤꯅꯤ ꯍꯥꯏꯔꯤꯕ ꯏꯖꯤꯀꯦꯜ 33 ꯒꯤ 11ꯁꯦ ꯑꯩꯈꯣꯏꯅ ꯄꯤꯇꯔꯅ ꯀꯣꯠ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗꯅ ꯋꯥꯍꯦꯟ ꯍꯥꯏꯕꯁꯦ ꯗꯟꯗꯤ ꯄꯤꯕ ꯑꯆꯨꯝꯕ ꯋꯥꯍꯦꯟ ꯍꯥꯏꯕꯁꯦ ꯋꯥꯍꯦꯟꯕ ꯍꯥꯏꯁꯦ ꯀꯅꯥꯗꯒꯤ ꯍꯧꯒꯅꯤ ꯏꯁꯣꯔꯒꯤ ꯌꯨꯝꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯕꯅꯤ ꯏꯖꯤꯀꯦꯜ 9 ꯒꯤ 2-3 ꯗ ꯍꯥꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯤꯄꯥ ꯇꯔꯨꯛꯅ ꯑꯋꯥꯡꯂꯣꯝꯗ ꯐꯥꯜꯂꯤꯕ ꯃꯊꯛ ꯊꯪꯕ ꯊꯣꯡꯖꯥꯎꯒꯤ ꯂꯝꯕꯤꯗꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯃꯈꯨꯠꯇ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ ꯃꯁꯤ ꯀꯅꯥꯅꯣ ꯁꯔꯒꯗꯨꯁꯤꯡꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯤꯄꯥ ꯑꯃꯗꯤ ꯂꯤꯅꯦꯟꯒꯤ ꯐꯤ ꯁꯦꯠꯂꯝꯃꯤ ꯂꯤꯅꯦꯟꯒꯤꯀꯣ ꯑꯉꯧꯕ ꯐꯤ ꯁꯦꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯥꯏꯔꯤꯛ ꯏꯅꯕꯒꯤ ꯃꯨꯛꯐꯨ ꯌꯥꯜꯂꯝꯃꯤ ꯂꯥꯏꯔꯤꯛ ꯏꯅꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯪꯂꯛꯇꯨꯅ ꯄꯤꯊ꯭ꯔꯥꯏꯒꯤ ꯂꯥꯟꯅꯄꯨꯡ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯈꯔꯨꯞ ꯃꯊꯛꯇ ꯂꯩꯔꯝꯕ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯤꯁꯤꯡꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯂꯥꯏꯔꯤꯛ ꯏꯅꯕꯒꯤ ꯃꯨꯛꯐꯨ ꯌꯥꯟꯕ ꯂꯤꯅꯦꯟꯒꯤ ꯐꯤꯆꯦꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯩꯈꯣꯏꯅ 4-6 ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗ ꯑꯃꯨꯛ ꯌꯦꯍꯣꯚꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯁꯍꯔꯒꯤ ꯃꯌꯥꯏ ꯐꯥꯎꯗꯨꯅ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯃꯌꯥꯏꯗ ꯆꯠꯂꯨ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯇꯨꯀꯠꯆꯕ ꯊꯕꯛ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝꯅ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤꯕ ꯍꯥꯏꯗꯤ ꯇꯦꯡꯊꯥꯔꯤꯕ ꯐꯠꯇꯕ ꯑꯗꯨꯒꯤꯗꯃꯛ ꯇꯦꯡꯊꯥꯔꯤꯕ ꯑꯃꯁꯨꯡ ꯂꯥꯎꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯇ ꯈꯨꯗꯝ ꯊꯝꯃꯨ ꯍꯥꯏꯕꯅꯦꯕ ꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯨꯀꯠꯆꯕ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤꯕ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯅ crying and sighing ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯦꯡꯊꯥꯔꯤꯕ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯁꯤ ꯊꯝꯃꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ
ꯃꯥꯔꯛ ꯑꯃ ꯊꯝꯃꯨ ꯍꯥꯏ ꯊꯝꯃꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩ ꯇꯥꯅꯕ ꯑꯇꯣꯞꯄꯁꯤꯡꯗ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯍꯔ ꯐꯥꯎꯗꯨꯅ ꯆꯠꯂꯨ ꯑꯃꯁꯨꯡ ꯌꯩꯌꯨ ꯅꯍꯥꯛꯀꯤ ꯃꯤꯠꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯁꯅꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯁꯅꯨ ꯑꯍꯟ ꯅꯍꯥ ꯂꯩꯁꯥꯕꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯁꯨꯡ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯜꯂꯨ ꯑꯗꯨꯕꯨ ꯈꯨꯗꯝ ꯂꯩꯕ ꯃꯤ ꯑꯃꯠꯇꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯐꯝꯗꯒꯤ ꯍꯧ ꯍꯥꯏꯕꯅꯤ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪꯗꯤ begin at my sanctuary ꯍꯥꯏꯕꯅꯦꯕ sanctuary of the churchꯅꯤꯀꯣ ꯃꯔꯨꯑꯣꯏꯅ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗꯒꯤ ꯍꯧꯔꯝꯃꯤ ꯍꯥꯏꯕꯅꯦꯕ ꯁꯤꯅꯥꯎꯁꯥ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯖꯔꯦꯜꯗ ꯃꯈꯣꯏꯗꯤ ꯑꯆꯨꯝꯕ ꯌꯥꯝ ꯈꯪꯕ ꯃꯤꯅꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕ ꯏꯟꯗꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯦꯡꯊꯥꯔꯤꯕ ꯃꯈꯣꯏꯗ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯨꯗꯝ ꯑꯃ ꯃꯔꯥꯏꯕꯛꯇ ꯊꯝꯃꯦꯕ ꯍꯥꯏꯔꯤꯕ ꯃꯔꯥꯏꯕꯛꯇ ꯊꯝꯕ ꯁꯔꯒꯗꯨꯠ ꯑꯃꯅ ꯍꯥꯟꯅ ꯆꯠꯂꯒ ꯃꯔꯥꯏꯕꯛꯇ ꯂꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯄꯥꯞ ꯇꯧꯗꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯊꯝꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯕ ꯁꯔꯒꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯁꯨ ꯆꯞ ꯆꯥꯅ ꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 17ꯗ ꯌꯦꯡꯂꯒꯗꯤ ꯏꯁꯣꯔꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯒꯤ ꯆꯩꯅꯥꯈꯣꯟ ꯔꯦꯚꯦꯂꯦꯁꯟ 16ꯗ ꯄꯜꯂꯤꯕ ꯆꯩꯅꯥꯈꯣꯟ 3 ꯑꯗꯨ ꯍꯩꯊꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯝꯅꯝꯒꯅꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯆꯨꯝꯅꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯩꯅꯥꯈꯣꯟ ꯑꯃꯠꯇ ꯐꯪꯉꯣꯏꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯗꯟꯗꯤꯁꯦ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯍꯧꯒꯅꯤ ꯍꯥꯏꯕꯗ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯈꯪꯈ꯭ꯔꯕ ꯃꯤꯁꯤꯡꯗꯒꯤ ꯍꯧꯒꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯗꯟꯗꯤꯁꯦ ꯀꯅꯥꯗꯒꯤ ꯍꯧꯒꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯄꯥꯁꯇꯔꯁꯤꯡꯅ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯑꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯈꯪꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯁꯤꯗꯒꯤ ꯍꯧꯔꯛꯀꯅꯤ ꯃꯊꯪ ꯗꯟꯗꯤ ꯄꯤꯕꯁꯦ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯆꯔꯆꯇ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯈ꯭ꯔꯕ ꯗꯥꯏꯇꯅꯦꯕ 1 Peter 4ꯒꯤ 17ꯗꯁꯨ ꯍꯥꯏꯕꯀꯣ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯁꯦ ꯏꯁꯣꯔꯒꯤ ꯌꯨꯝꯗ ꯍꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯁꯨ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯖꯤꯀꯦꯜꯗꯒꯤ ꯀꯣꯠ ꯇꯧꯕꯅꯤ ꯄꯤꯇꯔꯅ ꯃꯊꯪꯗ ꯃꯔꯤꯁꯨꯕꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕꯁꯦ ꯃꯐꯝ ꯑꯃꯠꯇꯗ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯑꯣꯏꯔꯒꯁꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕꯁꯦ ꯂꯩꯒꯅꯤ ꯍꯥꯏꯕꯅꯦꯕ ꯏꯖꯤꯀꯦꯜ 1:28ꯗ ꯑꯁꯨꯝꯅ ꯍꯥꯏꯀꯣ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯏꯔꯪ ꯂꯪꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠꯇ ꯂꯩꯆꯤꯟꯒꯤ ꯃꯊꯛꯇ ꯂꯤꯔꯨꯡꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯎꯔꯝꯃꯤ ꯃꯁꯤꯗꯤ ꯌꯦꯍꯣꯋꯥꯒꯤ ꯃꯇꯤꯛ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯏꯃꯥꯏ ꯂꯩꯄꯥꯛ ꯇꯥꯟꯅ ꯇꯨꯊꯔꯝꯃꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯩꯅ ꯇꯥꯔꯝꯃꯤ ꯏꯖꯤꯀꯦꯜ ꯍꯥꯏꯁꯦ ꯃꯁꯤꯅ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯒꯤ ꯄ꯭ꯔꯖꯦꯟꯁ ꯏꯁꯣꯔꯅ ꯌꯧꯕ ꯉꯝꯗꯕ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯈꯪꯕ ꯌꯥꯏ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯆꯃꯦꯟ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯤ ꯇꯧꯕ ꯃꯤ ꯑꯃꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗ ꯊꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯁꯨ ꯁꯦꯟꯇ꯭ꯔꯤ ꯇꯧꯔꯤꯕ ꯋꯥꯆꯃꯦꯟ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯁꯦ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯁꯦ ꯄꯥꯡꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯁꯨ ꯃꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯏ 3:18-19 ꯑꯩꯅ ꯏꯁꯣꯔ ꯅꯤꯡꯗꯕ ꯃꯤꯗ ꯍꯥꯏꯕꯗ ꯅꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯤꯡꯖꯅꯕ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯈꯪꯍꯟꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯏꯁꯣꯔ ꯅꯤꯡꯗꯕ ꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯁꯣꯔ ꯅꯤꯡꯗꯕ ꯃꯔꯝ ꯆꯠꯇꯒꯤ ꯆꯦꯛꯁꯤꯟꯍꯟꯅꯕ ꯍꯥꯏꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔ ꯅꯤꯡꯗꯕ ꯃꯤ ꯑꯗꯨ ꯃꯁꯥꯒꯤ ꯑꯌꯣꯜ ꯑꯔꯥꯟꯗ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯏꯁꯣꯔ ꯅꯤꯡꯗꯕ ꯃꯤ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯈꯪꯍꯜꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯁꯣꯔ ꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯃꯔꯝ ꯆꯠꯇꯒꯤ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯌꯣꯜ ꯑꯔꯥꯟꯗ ꯁꯤꯖꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏꯕꯨꯗꯤ ꯀꯟꯖꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯔꯆꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯅꯦꯕ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯆꯦꯛꯁꯤꯟ ꯋꯥ ꯍꯥꯟꯅ ꯄꯤꯒꯗꯕꯅꯦꯕ ꯃꯗꯨꯒꯤꯗꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯁꯨ ꯃꯗꯨ ꯇꯧꯋꯤ ꯏꯖꯔꯦꯜꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛ ꯁꯤꯜꯂꯕ ꯁꯦꯟꯇ꯭ꯔꯤ ꯑꯗꯨꯅ ꯌꯦꯡꯅꯕ ꯂꯥꯛꯑꯦꯅ ꯍꯥꯏꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯊꯣꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯦꯟꯇ꯭ꯔꯤꯗꯨꯗ ꯗꯥꯏꯇ ꯄꯨꯒꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯦꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯗꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯅꯤ ꯋꯥꯆꯃꯦꯟꯒꯤ ꯊꯕꯛ ꯁꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤ ꯐꯠꯇꯕ ꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯅ ꯇꯧꯕ ꯐꯠꯇꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯎꯄꯥꯎ ꯑꯣꯏꯅ ꯁꯟꯗꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯁꯤꯅ ꯎꯠꯀꯗꯕꯅꯦ ꯃꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯇꯥꯔꯕ ꯃꯈꯣꯏ ꯄꯨꯟꯁꯤ ꯀꯟꯖꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯥꯞꯇ ꯁꯤꯖꯔꯒꯁꯨ ꯑꯩꯈꯣꯏ ꯀꯟꯖꯔꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯅ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯇꯥꯗꯅ ꯂꯩꯕꯁꯦ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯃꯈꯣꯏ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯗꯣ ꯑꯩꯈꯣꯏꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯟꯕ
achouba warning amani 2021 da jai amu hana dharma semba mi amana masagi dharma semdai lekthoktuna sumdaba thabak tawbuda aina mahaki mangda khudi thipam thamduna mahak sigani nahangna mahak section na khangan maram na mahak masagi papta sigani aduga mahana tawkiba mahaki dharma semba thabak dharma senbagi thaba adu ningsinlaro adubu aina mahaki I adu mongondagi lawgani adubu dharma semba mi aduna pap tawtanaba nahangna dharma semba mi adubu section na khangalabdi amasung maha pap tawtrabdi ma soidan hingani maramdi mahaku section na ba khanganki aduga nahangna na ke thawai kanjagani hani kana dharma semba mi sing asidaju akona phattaba sumana warning lakani haibase akona monda haibidraba aduna hairiba mi aduna khudi thiraga mana pap taroga sigiba tardi mana tawkiba afaba makaido amta ningsinglaroiba adubu akona haikrabnina ma sibagi dandidi masana ojargani akona puro haibsine snausa masidaju yamna section na shona ikoda akanbu warning je ikoda piribaneba aduga manga subudang mo ikoi yingjiko sida shona haiko akona anauba thamoi amasung thawai pibigine Ezekiel 36 ki 26-27 da aina nakoida anauba thamoi ama pibigani aina nakoigi nungda anauba thawai ama thambigani aduga aina nakoigi sadong degi nungumba thamoi lautorol nakoida sadong gi thamoi ama pigani aduga aina aigi thawai nakoigi nungda thambigani nakoibu aigi pathapsing tung ina salangani nakoina aigi wanda thangsing ngakani amasung tawgani hane masida habse patkidraba ikhoje ishoda koina puning honaga lakpa matanda koigi nungumna kalaba thamoi pap tawbada pap adum tawiba puning hongdriba thamoi se ishona nauthohangani habne ikoi ngasema prabhu da satse aduga anauba kabinana du thungangani ishorgi thaujangi mapana maki thawai asengmaduna ikoi thamoida maki waising maki wanda thangsing ibibagi matung ina masi ikoi inbangangani habsineba yamna phajaba wapawni sinawsa masijo aduga ikoi namu hope in resurrection and restoration masigi asaje ikoi mu yengna seba ikoi amona hinkatpa koi hanagi pibumda ikoi shirum narum borasu ikoi oning borasu ishona ikoi thawaida amu hinkalan bangami habsineba masigi maramda Ezekiel 37 gi koina 37 whole chapter yengwa matamda shona Ezekiel on bid sabu ngakta leiba tampang lamda mu wan maneba adu haidi ba saru sing aduda mana wata thopani ba aduda haiko 4-5 amuhana mahana ingonda haiki saru sing asida wata tho amasung makoidayu he akang ba saru sing Yehova gi watao ibungo Yehova na saru sing asida asumna hai yengu aina na koigi nungda nungsa so sangangani amasung na koi hingani aduga aina na koi ba sadung marisina kupsinangani na koi das sayon songangani na koi bu unsana kupsinangani na koi nungsa so hapsin bigani amasung na koi hingani aduda aidi Jehova na have na koi khangani have ne yamna phajaba ishogi apawo pawne sinausa saru sing habse sirabani karishu paletan adubu ishona tawbungam da karishu laiteba haire be saru sing da Ezekiel prophecy tawbungi matun saru sing asida magi sadong hapsalaga mongonda khoi hakchang khoi miyobi hakchang hana iden da senki hakchang de chamana na mu saru sing aduda pangkhalal ga seman baneba adugi matun de ishona nu sha so hapsalaga hingan baneba ai su sarugum na ngai be ai thawai da ko yamna kanglaba sarugum na kanglaba ye be sinausa adugo ai ngasima asalai ai na shoda sangjaba matamda shoda hajaba matamda ishona ko ai gi sarugum na kanglaba ai gi punsi je papta taraba papta laichuraba ai gi punsi je ishona amona hingan bangam he be yamne sinausa matam tin gimna maram oidana koina hairiba topic amakhtangda hairiba chapter asimakki maramda nainabda su pung kya sangani adugu aina senjalake aduga tare subada shona ko yaushen bu oina aki missing bu yaushen bigini habne Ezekiel gi 34 gi 11-12 da maramdi ibungo Jehova na sunai yang ai isana ai yaushen bu phangna ba thigini amsu makoi bu thidokani yaushen bana masagi sai thokraba yaushen gi marakta laiba numit aduda mahana masagi yaw khangna ba thibagumna aina ai gi yaushen thidokani amsu laichin thangba amasung amaman numitam makoina sai thokiba phom pulam matigi makoi bu kan bigini hamne masimangne Prabhu Jesu Krishna John chapter 9 da na maroina 10 da ko ekoina yaushan bagi maramda masida hairibdo masidu Ezekiel dagi Prabhu Jesu Krishna lautor pone isnausa aduna hojik ekoina Bible zo hamne masigi khone yengban yakon sida na taba top yak amrum lei habje aduna hairiba yakhudima khone Hindu do be
Muslim singdo obia atopa phet kyamrum da laiba ishogi haiba in mi singdo puthokneba aroi matam da su haiba mi sing ado ishogi asengba yawsinda porakaneba asumbar sa samakha laibane ado haiba adu da khoi porakani habjin ishona hakthengna na masi singkin bagi tabak se tawgani habse masida mayeksen hiring asigi di matang asida loisilase tabi riba mayam da ishona bopi voice no no gumi agdi subscribe to bi morom pang na channel de koina share to bi ana mayam da hajari personal dawse sagada lebe pasho am thaga sare koina prophet Ezekiel ki pache wari tamkhre aduga ma ki like tegi yawri moroi bo focus sunai na kare tam khrab khudima se na na bo pibiu aduga tare bu khudin da sunana mapane da bo